Loishinma ngamdana kumpuraba Manipuri rang asigi manungda lisingani kunmari gi January thada Bestopur district in Ningthaukhongkha khunauda Mapa Macha Yaona puna Meeoi mari Hatkhibagi Thoudokka chenarongani haiba Kuki Militant ama National Investigation Agency NIA Phare Pawasigi matungina lisingani kunmari gi January tang 19 da thokhiba nungaitaba Thoudok aduga mari Leinana fakhiba Kuki Militant adudi Chandal district ki Chakpi Karong police station konba Tolbung village gi Jangkhokin Gaiti atopaming Jangkhokin Lufau atopaming Pepsi Chahi Kuntaruk apokpalai khidraba Songam Gaiti ni hairi NIA Pharaba Jangkhokin Gaiti ngarang numidang wairam pung taruk lom taba matamda Imphal International Airport gi Air India Express ki flight amana Guwahati gi damag investigative agency asigi team amana puki hairi NIA gi matung ina Englishingani kunmari gi January 19 gi nungthil gi pung ahunga minute yankairom taba matamda United Kuki National Army UKNA Kuki National Army KNA amasung Kuki National Front KNF ki puna militant tarukna Khuzailok Turel Mapanda leiba kha khuna water treatment plant manakta Mapa Macha Yaona Meeoi marida attack chathaduna hatkhi leikhidaba Meeoi sing adudi oinam Bamonjau maki macha nupa oinam Manitomba Tiam Somorendra masung Ningthauzam Navadipni Navadip natana atopa Meeoi ahumadu militant sing aduna close range ta nongmaina kaptuna hatkibani hairi Thoudok adugi matangda NIA na lisingani kunmari gi February gi tang 9 da case ama register tawduna tejanmi gi thabak chatharakibani amoromda lisingani kunmari gi June 9 da Churachandpur district ki Mamong village gi Lunmin Saikibgen atopaming Langinmang atopaming Levi's chahi kuntramanga hariba Meeoi asisu Churachandpur da leiba DC amasung SP officer attack chathakibagi Thoudokka mari Leinana first accused oina fagatkiba leikravani